ꯁꯨꯃꯥꯏꯅ ꯂꯧꯁꯜꯂꯦ ꯍꯌꯦꯡ ꯑꯃꯨꯛ ꯆꯅꯥꯡ ꯊꯥꯖꯔꯒꯦ ꯑꯔꯣꯏꯕꯒꯤ ꯆꯅꯥꯡ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤ ꯑꯉꯧꯕꯁꯤꯡꯁꯤꯅ ꯐꯤ ꯍꯥꯟꯅꯒꯤ ꯏꯟꯅꯔꯕ ꯐꯤ ꯉꯥꯛꯇꯅꯦ ꯉꯧꯕ ꯋꯥꯠꯄꯗꯒꯤ ꯃꯣꯏꯅ ꯅꯤꯝꯅ ꯍꯦꯃꯟꯕꯗꯒꯤ ꯑꯩꯅ ꯁꯨꯖꯕꯅꯤ ꯁꯤꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯟꯊꯤꯗ ꯇꯤꯡꯕꯁꯤꯡꯗꯨꯅꯤ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩꯖꯔꯦ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯁꯤꯅ ꯑꯩꯅ ꯁꯟꯊꯤꯗ ꯇꯤꯡꯉꯒ ꯁꯨꯖꯕꯗꯨꯅꯤ ꯃꯌꯥꯝꯅ ꯉꯧꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤ ꯑꯃꯨꯛꯇꯪꯗꯤ ꯋꯥꯠꯂꯤꯀꯣ ꯑꯗꯣ ꯉꯧꯕꯒꯤ ꯆꯥꯡꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯧꯔꯅꯤ ꯉꯧꯕꯩꯗꯤ ꯆꯅꯥꯡ ꯊꯥꯔꯒ ꯆꯅꯥꯡ ꯊꯥꯒꯤꯗꯧꯕ ꯋꯥꯠꯂꯤ ꯆꯅꯥꯡ ꯑꯃꯨꯛꯇꯪ ꯊꯥꯒꯤꯅꯤ ꯃꯥꯁꯦ ꯑꯍꯥꯟꯕꯗ ꯐꯨꯜ ꯑꯣꯏꯅ ꯊꯥꯖꯤꯟꯕ ꯌꯥꯗꯦ ꯁꯤ ꯋꯥꯗ ꯇꯤꯡꯉꯒ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯦꯝꯐꯝꯗ ꯋꯥꯗ ꯇꯤꯡꯉꯒ ꯐꯖꯅ ꯑꯃꯨꯛ ꯃꯥꯒꯤ ꯁꯨꯞꯆꯜꯂꯤꯕ ꯈꯣꯠꯆꯜꯂꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯁꯦꯝꯖꯔꯛꯈꯤꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯖꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯈꯨꯠꯁꯨꯅ ꯁꯨꯃꯥꯏꯅ ꯁꯨꯖꯕꯅꯤ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯁꯨꯅꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯍꯦꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯆꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯁꯨꯖꯩ ꯑꯗꯣ ꯉꯁꯤꯅ ꯊꯧꯔꯤꯗ ꯐꯧꯔꯤꯁꯦ ꯍꯌꯦꯡꯗꯤ ꯋꯥꯗ ꯐꯧꯔꯒ ꯁꯦꯝꯗꯣꯏꯅꯤ ꯈ꯭ꯋꯥꯏ ꯑꯔꯣꯏꯕꯗ ꯋꯥꯗ ꯐꯧꯔꯒ ꯁꯦꯝꯗꯣꯏꯅꯤ ꯋꯥꯡꯈꯩꯒꯤ ꯑꯣꯏꯅ ꯁꯟꯊꯤꯗ ꯇꯤꯡꯉꯒꯁꯨ ꯁꯨꯃꯥꯏꯅ ꯂꯩꯖꯔꯦ ꯁꯟꯊꯤ ꯃꯅꯝ ꯑꯃꯠꯇ ꯅꯝꯃꯔꯣꯏ ꯀꯅꯥꯒꯨꯝꯕꯅ ꯁꯟꯊꯤ ꯃꯅꯝ ꯅꯝꯒꯗ꯭ꯔꯅ ꯍꯪꯕꯤꯔꯛꯄꯗꯣ ꯁꯟꯊꯤ ꯃꯅꯝ ꯅꯝꯒꯗ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁꯤꯗ ꯂꯩꯖꯔꯦ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯅ ꯏꯃꯥ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯧꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯇꯧꯖꯕꯅꯦ ꯁꯨꯃꯥꯏꯅ ꯐꯤꯒꯤ ꯆꯥꯡꯁꯦ ꯇꯠꯁꯨ ꯇꯠꯂꯣꯏ ꯑꯗꯒꯤꯗꯤ ꯇꯤꯟꯅ ꯆꯤꯛꯄ ꯈꯣꯠꯄ ꯀꯨꯏꯅ ꯊꯝꯕꯗ ꯀꯩꯒꯨꯝꯕ ꯑꯝꯇ ꯇꯧꯔꯔꯣꯏꯗꯧꯕ ꯄꯣꯠꯅꯤ ꯁꯨꯃꯥꯏꯅ ꯁꯤ ꯂꯩꯖꯔꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯁꯤꯡꯗꯣ ꯊꯥꯒꯠꯆꯔꯤ ꯅꯃꯛꯄꯨ ꯁꯨꯃꯥꯏꯅ ꯂꯩꯖꯔꯦ